ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ यूनियन होम मिनिस्टर अमित शाह ने स्टेट असिदा लेरिंगैदा मियामदा थमलंबा पॉइंट 18 स्टेट गवर्नमेंट मियामदा मुक हन्ना खंगहल्ले कुकी मिलिटेंट सिंगने चिंगनबा सिंगना फयेंगदा लेबा अपुनलोग रिवर साइड रिसोर्ट की हद खरा मई थानारबा होतनरमले हाइरे अयुक पुंग मंगा दगी नुमिदांग वाइरम पुंग मंगा फाउबा इम्फाल ईस्ट वेस्ट अमसोंग थौबाल डिस्ट्रिक्ट की ओइना ngasi कर्फ्यू पमथोखरे ममी टीवी न्यूज मिडियंग ताबिरिबा संगबो तराम नोकचरी पाव संदोक न पिजरे हौखिबा मे अहुमदगी हौदुना स्टेट असिदा कांगलुप की इरांगना मरम ओइरगा तंगदु लेतादबा मवोंगदा लेरिबा संगेंग संगदुना नकल अनि मक्ता यानबा पुरकनबा अमदी शांति हंजिलकनबगे नुमित मारिनिगी खोंगचता स्टेट असिदा लागलंबा यूनियन होम मिनिस्टर अमित शाह ना पाउमी सिंगदा थमलंबा वफम सिंग पॉइंट 18 खाइदोक्तुना स्टेट गवर्नमेंट ना पाउसेगी खुथांगदा मियामदा खंगहल्ले यूनियन होम मिनिस्टर अमित शाह ना पाउमी सिंगी खुथांगदा मणिपुर की प्रजा मियामदा थमलंखिबा पॉइंट सिंग अदुदे हौजिंग मणिपुर स्टेट ता थोकलिबा इरांग असे हाई कोर्ट की रिटायर्ड चीफ जस्टिस अमना लुचिंगबा प्रो कमिटी अमा सेमदुना इंक्वायरी तौदुना थोकरिबा इरांग असे मिचंग मिखाई नाइदना थिजिंदुना मरा लेबा सिंगदा दंडी पीबा मणिपुर स्टेट असिदा शांति अमसुंग नॉर्मल स्थिदा अथुबा मतमदा हंजिलकनबगी दमक जॉइंट सेक्रेटरी गवर्नमेंट ऑफ इंडिया की लेवल दा लेबा ऑफिसर अमा स्टेट असिदा थरक्तुना येंगसिनहनबा स्टेट असिगे सिक्योरिटी एडवाइजर ना लुचिंगबा इंटर एजेंसी यूनिफाइड कमांड निखतुना डिप्लॉय तौरिबा सिक्योरिटी फोर्स सिंगा कोऑर्डिनेट तौदुना शांति अमसुंग नॉर्मल से हंजिलकनबा होतनबा मणिपुर की गवर्नर ना चेयरमैन ओइबा पीस कमिटी लिंखतुना स्टेट असिदा मखा ताना शांति रक्षा हंजिलकपा सु साइन तौरनिबा कुकी यूजी सिंगना सुगी ग्राउंड रूल सिंग ngakna चतहंदुना मखोई मखोई डिजिग्नेटेड कैंप सिंग दा लेहनबा करिगुंबा सुगी ग्राउंड रूल सिंग थुगाइरकलबदी मतिक साबे एक्शन लौखतपा चिंगी डिस्ट्रिक्ट अहुम कांगपोकपी टेंगनोपल अमसुंग चुराचांदपुर डिस्ट्रिक्ट सिंगी ओइना हेलीकॉप्टर सर्विस लेहनबा गवर्नमेंट ना लेप लेतना एसेंशियल आइटम सिंग मरांकाइने स्टेट असिदा पुंसिलकपा मणिपुर की यूनिटी अमसुंग टेरिटोरियल इंटीग्रिटी दा कंप्रोमाइज तौदुना टेरिटोरियल इंटीग्रिटी अमसुंग यूनिटी टेक्ता काइदना थंबा इरांग असिदा लेखिद्रबा मियोय सिंगदा एक्स ग्रेशिया ओइना डीबीटी के खुथांगदा लुपा लाख तरा पीबा मणिपुर स्टेट ता चिंजाक वाटपगी ओइथोकपा याबा असि कोखनबा सेंट्रल गवर्नमेंट ना चेंग मेट्रिक टन लिसिंग कुंथ्रा खाक्तुना थंबा इरांग ना सोखलबा जगह सिंगदा डॉक्टर की टीम निपान थरक्तुना अना लायंगी थबक सिंग निंगथीना मथौ तौहनबा लंजेनदुना लैरिबा महैरोय सिंगी ओइना स्टेट एजुकेशन डिपार्टमेंट ना ऑनलाइन टीचिंग अमसुंग एग्जामिनेशन पांगथोकपा अमदी युमलोनरिबा लेबाक सिंगदगे चंगलकपा मियोय सिंग बायोमेट्रिक सिंग सिजिनदुना मसक खांगदोकपा सिंग असिनी ngasi ayuk pung 10 rom taba matamda kuki khulai paiba naha kharna kangsup kadangbam canal da ga taina bada leiba apunlog river side resort ke hat khara mai thana na ba hotnaramle haire मफम अदुगी खुंजा सिंगदगी फंगबा पावगी मतुंग इनदी कुकी खुलाई पाइबा सिंगना रिसोर्ट अदुगी हत अमा मई थारंबगा लोइनना नोंगमई राउंड खरा कपथोकरमदगी मफम अदुबु ngak सेलिबा मंगा सुबा एमआर पुलिस अमदी खुंजा सिंगनसु नोंगमई राउंड खरा कापलगा मफम अदुदा संगसिलुबा मतमदा कुकी खुलाई पाइबा सिंग अदु मफम अदुदगी चेनखि मखोइना मई थाबा होतनरमलबा हत अदु योतना साबना मरम ओइरगा थोइना मई चखौद्रे अदु मोइनमक हौजिक मफम अदुना मियाम पंदुना लैरि हाइरे मणिपुर स्टेट असिदा हौजिक ओइबा हिंसा की थौदोक सिंग लक्सिनबा अमदी लॉ एंड ऑर्डर दा अकाइबा पिरक्तनबगी दमक डिस्ट्रिक्ट मजिस्ट्रेट सिंगना सीआरपीसी की सेक्शन 144 मखादा थमलखिबा पब्लिक कर्फ्यू इम्फाल वेस्ट इम्फाल ईस्ट अमसुंग थौबाल डिस्ट्रिक्ट ओइना ngasi ayuk pung 5 dagi numidang wairam pung 5 fauba komthokre aduga kakching district oina de ayuk pung 5 dagi ayuk pung 13 fauba curfew komthoki haina district magistrate singna ngarang athengbada thokiba order amana haire
Kamjong district ki manung da leiba khul anida masakhang da ba mioi singna ngarang ayuk angan bada yum kaya mai tharam le amadi nupi amayauna mioi ani ge asiba hakchang phangba ngamkhre haire Police gi phangba pau amagi matung ina ngarang ayuk pung manga rom taba matamda sakhang da ba singna Kamjong district ki manung chana leiba en molen khulda yum nifu humdoi amasung Tina tiang khulda yum kunma palom mai thaduna manghantak halamba police ki team na thengna ki Tungda police na en molen khulda makhata na thibot humbagi thabak cha thaba matamda jangmin thang kipjen chahi nifunipan apok palai khidraba lechai kipjen amasung daikho kem simte chahi humpu marupu roiba len sing thang simte anigi asiba haksang sing thengnarakpani haire aduga asok bakhunja ani amasu leirambadagi police na manak nakpa kasom health center da pukhatuna laikan nakhre haire Amaromda ngarang nongthil sugnugi tongan ba mafam singda kuki lalhoba singda security force singna nongmai kap na khre hairi sugnugi najaret khulda kaksing police commando singna kuki lalhoba singa nongmai kap na khi asok apandi yaw khide hairi aduga sugnugi tangjeng ahal lupta bisnupur police commando singa su akan ba mawngda kuki lalhoba singa nongmai kap na khi hairi Ministry of Health and Family Welfare gi Under Secretary Jitendra Kumar Jangdit na Manipur gi Chief Secretary Tharakpa ayiba cherol amagi matung ina Manipur da health facility hena fana phanghanna ba Dr. Kunipan Tharakre hairi cherol adugi matung ina RIMS ki Dr. L Chinglen sana surgery Dr. Rahul Hidang Mayum psychiatry Dr. TS Saitya Kumar Dr. Laikhuram Malengan ba Dr. S Dizramini Sharma, Dr. Biswanath Konjengbam, Dr. Y. Ajit, Dr. Dianand Khetria, Dr. Longjam Anil, Dr. M. Amarjit, Dr. Laisram Gudu, Amasung Dr. L. Biswajit, Official Order Asigimatung Ina ASMS, Guwahati gi Dr. Nipan Amasung Negrim Silongi Dr. Mari Yauri. Dr. Singh asina Chief Secretary Manipur da report tawgani aduga Dr. Mari na saba team Singh asina thabak tawgadaba mafam adu Chief Secretary na Manipur da lepkani Manipur State asida thogliba irang ase athuba matamda loisinabagi pandamda Union Home Minister Amit Shah na Manipur da numit Marini laklambagi damak Manipur gi Governor Anusuya Uikena thagatpa phangdokre Home Minister Amit Shah na Delhi gi damak Imphal thadok lamdringai mamangda ngarang ayu Governor Anusuya Uikega Raj Bhavan Imphal da unaduna Manipur State asida mahausagum tungtangdu laita daba amadi santi hanjilaknabagi damak wa khana ki haire State asida santi puraknaba center na hotnariba asigi damak Governor na thagatpa phangdokladuna Central Security Force matam chana tharakpagi makhata na hingsa thukadaba adu laksin bangam handuna punsi amasung lanthum mangtak pahantan bangam le haiki Union Home Minister Amit Shah na numit marini gi khongchet asida santi puraknaba amasung mahausagi phibam hanjin hannaba phurup ani gi tongan ba CSO sing intellectual sing political party singa Imphal Chanpur More amadi Kangpokpi da unaki Center na awaba taraba miyoi singda relief fanghanaba lokhatpa khongthang sing amasung laikhidraba singi imung manungda compensation pinaba wafam laukthokpi bagi damakta governor na thagatpa phangdoki hingsa thingnaba paikhatliba thabak sing amasung security ki section tharong sing lokhatliba asina state asida soidana Santi amadi mahausagi phibam da hanjin hanba ngamlagani state asida mahausagi phibam hanagi hanjin hanaba hotnabada khunai asigi section punamakna mateng pangnabaso Governor Anusuya Uikena appeal tawki Laisang tiam khong manung UGC amadi YAL na konba praja singna housing Manipur gi awaba nangduna leidiba mafamda changjafam loduna leidiba suknu bazar wapupi amadi Pangalta bida tengbang potlam sing ising amadi chana thaknaba mateng pangkhre Ngarang numidang pung mangarom taba matamda Sungno Police Station dagi nongpok romda kilometer anirom chatlaga laiba su chatnariba kuki lalhobalub UKLFD kem oiriba Nazaret kem Assam Rifles yawba Combined Force ke kangbuna mai thakre sugi kem adu mai thaba matamda khutlai Kuki khutlai paiba singna nongmai
kapsilakpadagi security ki maikai su handuna kapki nongmai kapna baduda security force ke kangbugi maikai dagi bomb phauba kapki asok apal yawbagi paude phangba ngamdre amaromda sugi kem adugi manakta leiba ply factory amaso miyamna mai thakre adumoinamak nomit kharani gi mamangda mafam aduda kuki khulai paiba singna nongmai kapsilakpagi thodokta laikhidraba mioi mari gi haksang ngarang phauba lauthokpa ngamdana leire ngasi su mafam adugi akoibeda security force ke kangbuna operation sathari haide Suchan Ariba Kuki militant singa Myanmar gi lalholup ama oidiba People's Democratic Front PDF ka khusam naduna Manipur da yum mai thaba amadi misam kaya hatpagi thabak satharakpani haina miyamna chingnari ngai cherek asida Myanmar gi lalholup ama oidiba Chin Defense Force ka Kuki militant singa khusam naduna maitai khul kaya da nongmai kapsin ba madi mai thabagi thabak satharak labra haibagi chingnaba leire haire Mami TV na thajaba yaba mafamdagi phangba pau amagi matung innadi ngarang subnuda Manipur Police ki commando kangbuga kuki militant singa khut thoknaba aduda Chin Defense Force ke kangbu su yauki haire khut thoknaba aduda Chin Defense Force yamdrabada militant tarani thoi ki mathakta siramgani haina thajaba lei adubu khut thoknariba mafam aduda changsinba ngamdaba karamba mioi kaya sire haiba chapsana khangba ngamdre Pau asina hairibadi Chin Defense Force ke kangbuna kuki militant singa punna maitegi yum singda landaba asi soidana maipak kani karigumba maipak labadi kuki len ama semba matamda Chin Defense Force ke saruk thungani haibasini Thajaba asida yumpham oiduna Chin Defense Force ke kuki militant singa punna chatminaduna housing Manipur gi mafam kaya da nongmai kapsin ba yung kaya mai thaba mihat mipun gi thabak sing asi chatharakbani haina paugi source asina haire Jairek sida mamang thagi ahumdagi lamdam asida thokliba kanglup ki oiba irang asida kuki khulai paiba suchat nariba kuki lalhoba singa aset pamari lainaba yum thangnariba Myanmar gi lungi setpa khulai paiba lanmi chahum rom Myanmar dagi Manipur da changsin kre hairi Retired Lieutenant General Ernest Kanta Singna Mahaki Twitter Thagalakiba report amagi matung innadi Myanmar dagi sangsilakiba lungi setpa Myanmar terrorist sing aduna serau amadi sungnuda yum chamri yankhairom mai thakiba amadi mioi kaya hatkibada gi thaudokta sauna mateng pangli haire Manipur da irang thok tu na misi mina yawbaga loinana lanthung kaya mang takpagi thodok thokpa tha ama henzilak labasu center da lengang na pairiba BJP na thawa sadabagi phibam amada laithokle Union Home Minister Amesa Manipur da laklabasu irang nem than bangamdre haina Congress na maral sikre Congress General Secretary Jairam Ramesh na phongdokibada Union Home Minister na Manipur da chatuna irang laksinaba hotnabada adubudi taramna oi adubo mahakna lauthoklamliba paikhatkadaba khongthang sing adudi matam lawgadaba amadi tungda irang laksinba ngamgadaba mathau natte thawong asi Center Laingakna Manipur Miyangi Punsi amadi lanthungi khanba tawdana bohot khaki khanbagi thawong ne haire Aroibada maruiba pau amahan Union Home Minister Amit Shah na state asida lairingaida miyamda thamlamba point tara taret state government na miyamda amuk hana khanghalle Kuki militant singne chingnaba singna phayengda laiba Apunlog Riverside Resort ki hat khara mai thana na ba hot naramle haire Ayub pung mga dagi numidang wairam pung mga fauba Imphal East, Imphal West amasung Thoubal district ki oina ngasi curfew komthokre
ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯂꯣꯏꯁꯤꯟꯖꯔꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ